पुनमक अगी अनोबा वीडियो दा तराम नोक्चरी अदो मैम अई ngasi वीडियो सिदी चेरावगी वीडियो ओइदोइनेबको अदो अखोइ नोंग पानबदा चेरावई सिगा को अदो मैम दो हजिक चतोइनी अदो पोचे खरस कांगना तौबो लोइरे अई ममादी ngarang लामीबको अदोना हिंजांग केकांग थोंबगी लोइना मथौ ताबासिंगदि ngarang लोइना लैरे बाजारदगी अदो अई हजिक चतपा मतमदा होरेन तन होबगी थाव मोइदा बेसन अदु केकांग सिंगदो दो पुरानीबको अदो चानबा कईगिनो खरा पुरानी अदो मैम अदो अई यारगदी जुम तमदना मखाता वीडियो सुम उच्चरके मैम पुना मजिंगमिनासी अदो मैम अइना खदिगी कनो तोबदा अइना खंगपदगी चैरावबसिगा खदिगी नुंगाइबसेको अइ हजि मोइसिगा चैरावबसेको शिरबागी ओइना हाइतारेको मैम जुम पुनमक्ति हाइबा ngamदेबको अदो रगसु अखोइ तवागी जुम लेरक्तुगी ओइनाको मैम लोइना माथेनसेको जाम हेंजना मरांग काइना तौनदेबको हाइदि मथेन 10 13 मापन दुमाइना जुम तौनैदनाको जुम लोमदबदि दुमाइना तौरेबको अदुदा दो अखोइ सिगा लाबनिना मौइना लाबनिना मैमको खरा कोमी हाइतारे मैम सजिबो ओइरगसुको मथेन दुम जाम हेंजना तौदेबको सुब अमा अनि अहुम दुमाइना सुम तौबसु याउरी अनम्बनादि दुमाइना तौइबको अइना लाकपदगिना ngasi फाव चेरावबदको मैम हिंजांग कैकांग सिंगसेको दुमाइना सुम थोंगिबा अदो जाम का हेनको मरांग काइना मथेंदो मखन मखन तौबदो तौदेबा अदुना अखोइ सुम खराबुदि मैम सुम कोमी हाइतारेको अखोइ नुपिसिंग थबक सुबा मतमदा अदो मैम सु कमेंदा सुम हाइबिरोबको कदा कदाइ मफमदा मथेंसे कमाइ तौनगे हाइनको तो अयामना उनबददि मैम तौबो ओइना सुम उबो याउरिबको मसिंगजेको मसिंग थिनारगा तौरेबको अखोइ हाना जुमददिने सुमाइना मसिंग मापन सुगदबनी अदुगदि दुमाइना आइसे फजना दि खंगनिबको मैम अदुरगो सुम ममा ओइना तौरकपदको अदुगदि मथेन मरांग काइना सुम तौइबको मसिंग थीरगने अदो सिगदी अदुगी दि जाम केनो लैते मथेन मिथमक्ता वानिंगाइ लैतेबको तो मथेन अनि अहुम दुमाइना हाइबदि हिंजांग गतने दुमाइना अदो अंगौबा मेटपी तुदि सुम लोइना कंपलसरी सुम जाउरिबको अंगानबा दुगुमको अदो अदोनी मैम अदो मखाता ब्लॉग तो मैम सुम जेमिनसी आई दुम उच्चरके मैम दा अदो पोचे लेबदुदि मैम आई ngamgani ba thajadrebako पोचे दो सुम आई लेबा चटखरेबको चाक थोंबसु थेंगनिबको जाम थेंबसु नुगाइते अदो आइसे नोंगा वालिंगदगी चकदबदो मैम इसा नुपिसे को स्कूल दा ओइना आई थादोखरेबको कइगिनो हाबदि मामु यावरगदिको मामु पानाबगी दुम अदो मुजे सलनी अदुगा ngasi क्लास तो पोरा सिंगदो आई मोरेन हलागा अमु दुकान की मु थबक तो होरेन मी लाकपा तारगदि मैम खितंग चिनगनिना को लाक्तगदि लाक्ते अदुगिसु तंबा ngamदेना को थबक सि तंबा ngamदमिना दोने सम थादोखरे कइगिनो हाबदि होरेन आदगी लोइना थबक लोरगा तन होबो खोरबसु लोरगा लाकपा मतमदा थेंगनिबको मैम अदुदुना आई थेंग मतुना मासु लाइक तो अइना चिंखनबदो ngamaroiba मैम को अदुदुना अइना स्कूल ओइना थागरे तो होमवर्क मु मिंगोदगी लौथोलोसिन तरगा मु मागा मु कोनना फमै मतमदो इ फंगनी थाजदेबको तो नुंगानबगो स्कूल लेतबो इदि किसुम नतेबा अदु स्कूल लेबनिना तोदुना मैम इसा नुपिदो स्कूल थिंदो खरेबको अदो हजि आई 30 तारे मा थिनगरे अदो मैम आई हजि चलनी अदो मखाता ब्लॉग जेमिनसी मैम तरबुजा से लाइक असिरा कलो खनो खंगदे आइदि अयुक्ता ममाना खरंगबमिनने असि मोजि कला सुकाइले चरा सुकाइले मने साव सावन ओरे मैम अदो मैम आइसिगा बोरी थोंबगी जेनो इगांग सेमलोरे खांगसु सारे अदो सिनि बुंगो सेमबिरमे अदो ममाना चाकु कामबिरमे बको कुकर कामना लोरमे जिक बोरी से थोंगनी अदो पनीर थोंबा मा लैरे अदो मैम से आई थोंगतपा हौरे चागलोरबो निने चागलोरबो दो मैम आई बोरी थोंबो लोइरे दो मही से हम लांगी खलमबनी मैम आई नहाम हापदको दो सुम सौबद खर कंगसलमे अदो सुमाना कंगोजे हावबनी मजामना बोरी थोंबो मही लांगबसे दी हैना देबा अदो ममा सु मही लांगबा हैना दे अदो मैम आई सिका लागी चाखु सेमे अदो लोइना लोइरे अंगोबा गांग पनीर थोंबो सु रेडी लैरे सिका लोइना लैरे अदो
ꯍꯧꯖꯤꯛ ꯄꯄꯥ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯄꯄꯥꯗꯣ ꯙꯨꯞ ꯊꯥꯕ ꯆꯠꯈ꯭ꯔꯦꯕꯀꯣ ꯖꯨꯝꯒꯤ ꯅꯠꯇꯕ ꯃꯍꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯃꯟꯗꯤꯔ ꯂꯩꯌꯦꯕ ꯑꯗꯣ ꯁꯪꯗ ꯙꯨꯞ ꯊꯥꯕ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯖꯨꯝꯒꯤ ꯃꯨꯛ ꯙꯨꯞ ꯊꯥꯔꯅꯤ ꯖꯨꯝꯒꯤꯗꯣ ꯃꯃꯥꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯂꯣꯏꯁꯜꯂꯣ ꯍꯥꯏꯅ ꯑꯗꯣ ꯂꯥꯏꯒꯤꯁꯨ ꯆꯥꯛ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯂꯣꯏꯔꯒ ꯑꯩꯅ ꯊꯣꯡꯉꯦ ꯀꯥ ꯊꯣꯡꯉꯤꯅꯣ ꯅꯪ ꯊꯣꯡꯉꯤꯔꯣ ꯀꯩꯅꯣꯗꯤ ꯑꯩ ꯊꯣꯡꯕ ꯄꯅꯤꯔꯗꯣ ꯍꯥꯎꯕ꯭ꯔꯥ ꯑꯩꯒ ꯍꯥ ꯀꯩꯅꯣ ꯅꯣꯏꯗꯤ ꯑꯩꯅ ꯊꯣꯡꯕ ꯄꯅꯤꯔ ꯍꯥꯎꯕ꯭ꯔꯥ ꯅꯪ ꯊꯣꯡꯉꯤ ꯍꯥꯏꯅꯤꯡꯉꯤꯔꯣ ꯁꯣꯝꯗ ꯍꯥꯏꯗ꯭ꯔꯣ ꯚꯤꯗꯤꯑꯣ ꯅꯤꯡꯉꯥꯏ ꯍꯥꯏ ꯑꯩꯉꯣꯟꯗ ꯃꯤ ꯁꯥꯎꯔꯛꯑꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯤ ꯀꯩ ꯅꯨꯄꯥꯅꯣ ꯍꯥꯏꯅ ꯊꯕꯛ ꯂꯣꯏ ꯂꯣꯏꯔꯦ ꯑꯩꯒ ꯃꯃꯥꯒ ꯏꯅꯥꯎ ꯅꯨꯄꯥ ꯈꯛꯇꯪ ꯉꯥꯏꯔꯦ ꯆꯥꯒꯗꯕꯀꯣ ꯏꯀꯣꯛ ꯆꯥꯒꯔ ꯆꯤꯟꯕꯁꯨ ꯂꯣꯏꯅ ꯆꯤꯜꯂꯨꯔꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯤ ꯃꯌꯥꯝ ꯌꯥꯎꯔꯛꯇ꯭ꯔꯦꯕꯀꯣ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕꯤꯗꯕ ꯂꯩꯇꯦ ꯍꯁꯕꯦꯟꯁꯨ ꯅꯝꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯝ ꯆꯦꯜꯂꯨꯔꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯤꯁꯨ ꯑꯗꯨꯝ ꯇꯧꯅ ꯉꯁꯤꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯒ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯥꯅꯨꯄꯤꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯃ ꯁ꯭ꯀꯨꯜ ꯂꯧꯔꯒ ꯍꯁꯕꯦꯟ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥ ꯑꯃꯨꯛ ꯀꯟꯐ꯭ꯌꯨꯁ ꯎꯔꯦꯕꯀꯣ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏꯁꯤꯒꯦ ꯗꯨꯀꯥꯟꯗ ꯑꯉꯥꯡꯗꯣ ꯊꯝꯃꯒꯦ ꯍꯥꯏꯅꯦꯕꯀꯣ ꯑꯗꯣ ꯗꯨꯀꯥꯟꯗ ꯂꯩꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯇꯣꯏꯅ ꯁꯤꯒ ꯄꯣꯔꯣ ꯉꯍꯥꯟꯗ ꯇꯧꯔꯒꯁꯨꯅ ꯍꯥꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯛꯄꯨꯗꯤ ꯊꯥꯔꯛꯈꯤꯔꯣꯏꯁꯦ ꯄꯨꯡ 2 ꯇꯥꯔꯒ ꯊꯥꯔꯛꯀꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯔꯦ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯆꯦꯡ ꯈꯩꯔꯤꯕꯀꯣ ꯆꯥꯍꯧ ꯆꯦꯡ ꯌꯦꯡꯉꯨꯁꯤ ꯃꯣꯏ ꯏꯅꯦꯌꯥꯝꯕꯅ ꯄꯤꯔꯛꯄ ꯁꯒꯣꯜ ꯆꯝꯊꯣꯡꯁꯦ ꯈꯤꯇꯪ ꯃꯍꯥꯎ ꯌꯦꯡꯍꯜꯂꯨꯒꯦ ꯍꯁꯕꯦꯟꯗ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯆꯥꯍꯧ ꯆꯦꯡꯁꯦ ꯃꯃꯥꯅ ꯂꯣꯏꯅ ꯈꯩꯅ ꯔꯦꯗꯤ ꯇꯧꯔꯦ ꯑꯗꯣ ꯉꯔꯥꯡꯁꯦ ꯇꯛꯀꯗꯕꯅꯤꯕ ꯃꯃꯥꯗꯣ ꯗꯨꯀꯥꯟꯗ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯃꯥ ꯐꯧꯗꯣ ꯁꯥꯃꯟꯕꯗꯨꯒꯀꯣ ꯇꯛꯄꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯕꯀꯣ ꯂꯧꯁꯟꯕꯁꯨ ꯊꯦꯡꯉꯦ ꯑꯗꯨꯗꯨꯅ ꯉꯁꯤ ꯇꯧꯔꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯃꯥꯅꯦ ꯀꯩꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯔꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯣꯟ ꯐꯦꯡꯕ ꯈꯣꯠꯄꯁꯨ ꯂꯣꯏꯔꯦ ꯊꯕꯛ ꯂꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯪꯒꯣꯝ ꯂꯣꯟꯒꯦ ꯇꯧꯋꯤ ꯁꯪꯒꯣꯝꯁꯦ ꯇꯟ ꯀꯩꯀꯥ ꯍꯧꯕꯒꯤꯅꯦꯕꯀꯣ ꯆꯥꯍꯧ ꯇꯟ ꯍꯧꯒꯗꯕꯗꯣ ꯉꯁꯥꯏ ꯃꯃꯥꯅ ꯆꯦꯡ ꯈꯞꯄꯗꯣ ꯑꯗꯨ ꯆꯦꯡꯗꯣ ꯉꯔꯥꯡ ꯇꯧꯍꯧꯗꯕꯒꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯑꯥꯗ ꯗꯨꯀꯥꯟꯗ ꯂꯥꯛꯑꯒ ꯆꯦꯡ ꯀꯩꯀꯥ ꯊꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯗꯤ ꯐꯧꯗꯨꯁꯨ ꯈꯤꯇꯪ ꯊꯦꯡꯉꯦꯕꯀꯣ ꯁꯥꯕꯗꯨꯒ ꯇꯛꯄ ꯌꯥꯗꯕ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯆꯥꯍꯧ ꯇꯟꯁꯦ ꯑꯩꯈꯣꯏ ꯍꯧ ꯇꯥꯔꯦ ꯉꯁꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯇꯟꯒ ꯀꯩꯅꯣꯒ ꯕꯣꯔꯥꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯆꯥꯍꯧ ꯇꯟꯅ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯞꯄꯤꯕꯀꯣ ꯍꯣꯔꯦꯟ ꯃꯥ ꯑꯥꯗ ꯆꯠꯂꯒ ꯇꯛꯎꯅꯤꯅ ꯕꯖꯥꯔꯗ ꯑꯗꯣ ꯁꯪꯒꯣꯝꯁꯦ ꯍꯧꯖꯤꯛ ꯂꯣꯟꯊꯣꯛꯑꯒ ꯊꯝꯃꯅꯤ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯑꯌꯨꯛꯇ ꯍꯥꯏꯅꯕꯅꯦꯕꯀꯣ ꯁꯪꯒꯣꯝꯁꯦ ꯂꯤꯇꯔ 2 ꯂꯤꯇꯔ 2ꯗꯨꯒ ꯂꯤꯇꯔ ꯑꯃꯗꯤ ꯑꯥꯗ ꯊꯝꯃꯝꯃꯦꯕꯀꯣ ꯂꯤꯇꯔ ꯑꯃ ꯁꯤꯒ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯁꯤꯒ ꯑꯃꯒ ꯂꯩ ꯁꯤꯁꯤꯅ ꯁꯤꯒ ꯄꯄꯥ ꯆꯥꯅꯕ ꯂꯧꯕꯅꯦꯕ ꯑꯗꯣ ꯁꯤꯒ ꯇꯧꯔꯒ ꯄꯨꯟꯅ ꯂꯣꯜꯂꯅꯤ ꯁꯤꯁꯦ ꯐꯖꯅ ꯂꯣꯟꯊꯣꯛꯑꯒ ꯊꯝꯃꯅꯤ ꯃꯌꯥꯝ ꯂꯣꯜꯂꯒꯦ ꯑꯩ ꯂꯣꯏꯅ ꯆꯥꯛꯈꯨꯝꯒ ꯂꯣꯏ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯂꯣꯏꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯊꯤꯟ ꯃꯉꯨꯇꯟ ꯍꯧꯕꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯅꯕꯒꯤꯀꯣ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯦ ꯂꯣꯏꯔꯦ ꯇꯧꯔꯒ ꯊꯝꯃꯒꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯋꯥꯏꯁꯨ ꯇꯩꯒꯦꯕꯀꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯤ ꯃꯨꯇꯟ ꯇꯧꯕꯒꯤ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯃꯩ ꯃꯆꯥꯁꯤꯒꯀꯣ ꯑꯗꯨꯝ ꯁꯧꯅ ꯇꯞ ꯇꯞꯅ ꯁꯧꯅ ꯂꯩꯖꯔꯅꯤꯕ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯁꯧꯅ ꯊꯟꯕꯅꯤꯅꯅꯦ ꯄꯥꯊꯔꯛꯀꯅꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯕꯣꯇꯜ 3ꯁꯦ ꯂꯪꯊꯣꯛꯎꯔꯒꯦ ꯃꯥ ꯁꯪꯒꯣꯏꯗ ꯀꯩꯅꯣ ꯇꯧꯔꯤ ꯆꯦꯡ ꯈꯩꯔꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯣꯔꯤꯌꯥꯗꯁꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯀꯣ ꯃꯃꯥꯁꯤ ꯑꯣꯏꯅ ꯄꯤꯔꯦꯕꯀꯣ ꯑꯗꯨ ꯍꯣꯔꯦꯟ ꯇꯟ ꯇꯛꯄꯗ ꯃꯅꯤꯡꯗꯣ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯨꯅ ꯈꯔ ꯌꯥꯝ ꯇꯧꯔꯒ ꯇꯧꯔꯦ ꯁꯤ ꯒꯝꯂꯥꯁꯤꯒ ꯑꯣꯏꯅ ꯑꯗꯣ ꯁꯤꯒ ꯏꯁꯤꯡ ꯊꯥꯎꯁꯤꯒ ꯁꯥꯔꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯍꯩꯖꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯆꯤꯅꯤ ꯌꯥꯎꯕ ꯏꯁꯤꯡꯅꯤꯀꯣ ꯑꯗꯨ ꯁꯥꯍꯜꯂꯒ ꯁꯤꯒꯤ ꯏꯁꯤꯡ ꯇꯣꯠꯂꯒ ꯍꯧꯗꯣꯏꯅꯤ ꯇꯣꯠꯂꯒ ꯂꯥꯛꯑꯦꯅꯦ ꯁꯦ ꯁꯤꯂꯥ ꯆꯦꯡ ꯃꯈꯣꯡꯅꯦ ꯀꯃꯥꯏꯅ ꯍꯨꯒꯥꯏꯅꯣ ꯆꯦꯡ ꯁꯤꯂꯥꯎ ꯆꯦꯡꯒꯦ ꯃꯃꯥ ꯆꯦꯡ ꯁꯤꯂꯥꯎ ꯀꯥꯏ ꯍꯨꯒꯥꯏꯅꯣ ꯆꯦꯡ ꯁꯤꯂꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯦ ꯍꯥ ꯄꯨꯄꯨ ꯑꯥꯗ ꯐꯃꯨꯡꯗ ꯍꯤꯞꯄꯅꯤ ꯕꯣꯕꯣꯛꯁꯨ ꯑꯥꯗ ꯂꯩꯕꯅꯤ ꯁꯪꯒꯣꯏꯗ ꯂꯥꯛꯄꯒ ꯕꯣꯕꯣꯛ ꯊꯤꯁꯦꯔꯨꯕ ꯍꯥꯟꯅ ꯑꯥꯗ ꯂꯩꯌꯨ ꯕꯣꯕꯣꯛ ꯀꯧ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯇꯧꯛꯇ ꯂꯣꯏꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ
ꯂꯣꯏꯔꯒ ꯊꯝꯃꯅꯤ ꯐꯖꯅ ꯃꯥꯒꯤ ꯀ꯭ꯔꯦꯛ ꯂꯩꯕꯁꯦ ꯂꯩꯇꯅꯕ ꯃꯣꯏꯗꯥꯅꯤꯅ ꯈꯔꯁꯨ ꯀꯩꯅꯣ ꯑꯣꯏ ꯀꯟꯓꯜꯂꯛꯀꯅꯤꯕ ꯍꯣꯔꯦꯟ ꯑꯗꯨ ꯂꯣꯏꯔꯒ ꯁꯨꯞꯅ ꯑꯩ ꯑꯁꯤ ꯁꯥꯏꯗꯇ ꯀꯨꯞꯁꯜꯂ ꯊꯝꯈ꯭ꯔꯅꯤ ꯑꯗꯨ ꯃꯌꯥꯝꯁꯤꯒꯅ ꯕꯦꯁꯣꯟ ꯂꯩꯔꯦ ꯕꯣꯔꯥ ꯍꯧꯕꯒꯤ ꯑꯁꯤ ꯑꯃꯨꯛ ꯊꯤꯠꯂꯒ ꯊꯝꯈ꯭ꯔꯅꯤ ꯑꯗꯣ ꯇꯟꯗꯣ ꯍꯥꯟꯅ ꯊꯤꯠꯆꯤꯜꯂꯒ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯇꯟꯗꯣ ꯍꯧꯔꯤꯉꯩꯗ ꯑꯁꯤ ꯕꯦꯁꯣꯟꯁꯦ ꯊꯤꯠꯂꯒ ꯂꯩꯍꯧꯔꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯕꯣꯔꯥꯗꯨꯁꯨ ꯆꯥꯕ ꯍꯥꯎꯔꯅꯤꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯊꯤꯠꯂꯒ ꯊꯝꯈꯔꯦ ꯍꯧꯖꯤꯛ ꯇꯟ ꯍꯧꯕꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯟꯗꯣ ꯊꯤꯒꯠꯄ ꯈꯔ ꯍꯧꯒꯠꯂꯒꯀꯣ ꯃꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯁꯪꯒꯣꯏ ꯊꯣꯛꯂꯦꯕꯀꯣ ꯃꯃꯥꯅ ꯁꯪꯒꯣꯏꯗ ꯍꯧꯔꯨꯁꯦꯅ ꯃꯔꯥꯡ ꯀꯥꯏꯅꯀꯣ ꯑꯗꯣ ꯁꯥꯁꯨ ꯁꯥꯒꯠꯂꯛꯄꯗꯨꯒ ꯃꯥꯗꯤ ꯄ꯭ꯔꯦꯁꯔꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯉꯣꯟꯗ ꯋꯥꯕꯗꯣ ꯑꯗꯣ ꯃꯃꯥꯒꯤ ꯃꯄꯥꯟ ꯇꯧꯔꯦ ꯍꯥꯟꯅ ꯂꯣꯏ ꯆꯠꯀꯗꯗꯤ ꯌꯥꯔꯣꯏ ꯍꯥꯟꯅ ꯂꯣꯏ ꯀꯠꯇꯗꯤ ꯌꯥꯔꯣꯏ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯁꯨ ꯈꯔ ꯍꯧꯔꯤ ꯁꯤꯅ ꯂꯣꯏꯔꯦ ꯍꯧꯕ ꯍꯧꯖꯤꯛ ꯇꯟ ꯍꯧꯕꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯂꯣꯏꯔꯛꯄꯗ ꯁꯤꯒ ꯃꯃꯥꯅ ꯑꯗꯨꯝ ꯊꯥꯕꯤꯈ꯭ꯔꯦ ꯂꯥꯏꯒꯤꯀꯣ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯝ ꯂꯥꯏꯒꯤꯗꯅ ꯑꯗꯨꯒ ꯑꯇꯩꯒꯤ ꯃꯄꯥꯟꯗꯁꯨ ꯑꯗꯣ ꯑꯩ ꯏꯃꯨꯡꯒꯤ ꯙꯨꯞ ꯊꯥꯕ ꯇꯧꯏꯕꯀꯣ ꯂꯥꯏꯅꯤꯡꯊꯧ ꯀꯩꯀꯥ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏꯔꯦ ꯑꯗꯣ ꯆꯠꯂꯅꯤ ꯑꯩ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯐꯣꯟ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯒꯦ ꯑꯩꯅ ꯀꯧꯏ ꯍꯥꯏ ꯇꯥꯗꯦ ꯕꯣꯗꯦꯝꯗꯣ ꯍꯥꯏꯗꯧ ꯎꯔꯦ ꯂꯣꯏꯅ ꯑꯩ ꯃꯁꯛ ꯌꯥꯎꯕꯗ ꯊꯤꯌꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯣ ꯈꯔ ꯃꯝꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯎꯅꯔꯁꯤ